Lanbudi Nongma Soidana Loigani Pawasi Pawnil Khol Pawse dagi Lokhatsavane Mamang sahi 2023 gi May ahumdagi hauduna thogliba lan asi Nongmadi Soidana Loigani adubu karamba mawongda lansi loigadoriba no haibasine Kuki militant terrorist na separate administration ama talle adubu makoina taliba demand asi pidabadi Manipur Soidana mai chakani haibasi pumna magna khangnarabane Haujik fauba asuk sangkraba tha tara ko humdoi mapung pharaklaba lan asigi waroisin purangnaba center lengang na karisu tawba ude Center Lenga ki Home Minister Amit Shah su Manipur da thokliba irang asigi haurakfam na chingba pumna makhanglibani haina lawgane adubu manungda kari aronba agenda laibano khangde ngaya ki wa ngangduna lay haibasi Manipur gi misam miyam amade Manipur gi khanghairaba expert sing na su khanglaba ngakta ne Center Lengakta Manipur miyam asuki matik penadre Manipur gi dama kari su tawdana yenglaga kayam kuina laikhigani haibasi hangnaragliba wahang wairagle Somdana Nongma Kangdana kuki sing na mitay furupta nong may kapsin ba bom kapsin bagi thogdok lepa laytre masina Manipur tangdu layta ba laybak ama haibadudi oidre state laingak layna layna miyam gi punsi lanthum ngak pangamdre laingak laybagi wahan thok layraktre aduna hojik famliba parliament mi famda Manipur gi isu puthoglaga lansi loisina bawarep lause tawbadasu laybak kayba yabadi tawroidavane